ꯑꯩꯅ ꯍꯦꯃꯟꯗ ꯑꯩ ꯍꯜꯂꯛ ꯄꯩꯁꯥ ꯄꯤꯒꯦ ꯂꯨꯄꯥ ꯆꯩꯇꯪꯒ ꯊꯥꯜꯂꯛꯑꯣꯅ ꯍꯥꯏꯔꯦ ꯅꯠꯇꯕ ꯃꯣꯖꯥ ꯆꯠꯂꯤꯉꯩꯗ ꯄꯨꯍꯧꯕ ꯀꯩꯗꯧꯒꯦꯅꯦ ꯈꯦꯆꯤ ꯄꯥꯝꯃꯦꯅ ꯂꯩꯗꯨꯕꯨ ꯕꯤꯅꯥꯝꯗꯨꯕꯨ ꯄ꯭ꯔꯦꯃꯤꯂꯥ ꯕ꯭ꯂꯣꯛ ꯐꯥꯔꯁ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯅꯪꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯃꯥ ꯈꯔ ꯂꯩꯊꯧ ꯃꯥꯏꯗꯣ ꯑꯩꯒꯤ ꯐꯣꯟꯗ ꯆꯪꯉꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯅꯤ ꯃꯃꯥ खा ले थाओ से ताला कनो प्रेमिला ब्लॉग कदौरीगे हिप्पी जे इपामे लापता ngaine wan हिप्पी जे आइगी लाइव से शेयर तो बिउना कनोदा WhatsApp ता खाने Facebook ता शेयर तो बिउना लाइव से खंग ओ ना लेबो व्यू फजन कारम मने बो सिबे मिलाना ने केदरोमिनो मी अनि नि लैने कमेंट तौरक्तेने मी अमदे लाइक नमीरा मु कनानो नो का लैताव इथबी तिना बस आइगे बे अकाउंट रो मी के तो पे अकाउंट रो नंदो एबी की वीडियो नि मीना ने शेयर तौरक्पा अदुनि वायरल ओइरिसे अदु नंग एबी अकाउंट दे करी हाइन लेबा खंगदे बदिजे और हिचे नंबर लौनिंगबा खोय हिचे एबी दे करी हाइन लेगे नुनु फोन ममा फोन दा पिराउने कनम दा शेयर तौगे ने लिंक से अरे पिरो अकम पिरके बा अकम पिरके पिरो अकम पिरके पिरो 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 सिगा चंगरानी पिरोने इसे रो से चंगरानी ने Wait. Just wait a minute. Tangri boy. How I tell boy? A B C D E A B C D. Lại passing आता. Ay ay bande. Pada bayade. Pada bayade. Pada bayade. 2 3 4 5 Paba mathau tai. 9 100 Mama mau bantu Pak. 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 Mama mau bantu Pak. Diri kita mau lan tahu itu kan nong. Just wait a minute. Pioba. Mama pioba. Bawa pegang Pak. Bila jobi nangi su yam dare mono gada ba. Okay no daro kare ai mana tal LB Sony chuka khara mi am changam dana jaraga jai kain to boda video mani chuka khare Sarman masak utlu kai jaine masak utpa masak ni na एवलाब्लो नेट उरो नेट से आइगे ने एयरटेल सिम से नेट हालगा ने को करा तोइबा नेट तो बदि यादे फोन तो बदि यायबा
ꯑꯩꯒꯤ ꯖꯤꯑꯣꯗꯨꯒ ꯍꯣꯁ ꯂꯩꯕ ꯐꯣꯟ ꯑꯅꯤꯅꯦꯕ ꯑꯃꯅ ꯏꯆꯥꯅꯨꯄꯤꯅ ꯖꯤꯑꯒꯤ ꯄꯦꯃꯦꯟꯇ ꯁꯔꯃ ꯀꯅꯦꯛ ꯇꯧꯕꯤꯔꯣ ꯁꯔꯃꯁꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃꯗꯅꯤ ꯀꯅꯦꯛ ꯇꯧꯁꯟꯕꯤꯔꯣ ꯌꯥꯝ ꯐꯕꯅꯤ ꯃꯥ ꯃꯣꯏ ꯗꯗꯥꯒꯤꯅ ꯀꯁꯥꯔ ꯃꯩꯇꯩꯑꯅ ꯂꯩꯕꯅꯤ ꯁꯔꯃꯥꯁꯦ ꯅꯪꯁꯦ ꯐꯤꯒꯔ ꯌꯥꯝ ꯐꯖꯩ ꯑꯣꯏꯅ ꯆꯤꯄꯦ ꯃꯤꯂꯥꯗꯔ ꯑꯩꯉꯣꯟꯗꯔꯅꯦ ꯂꯥꯏꯛ ꯅꯝꯃꯝꯕꯅꯦ ꯁꯔꯃ ꯂꯥꯏꯛꯇꯤ ꯇꯧꯔꯝꯗ꯭ꯔꯦ ꯂꯥꯏꯚꯁꯨ ꯊꯥꯖꯤꯜꯂꯛꯄ ꯇꯟꯁꯤꯜꯂꯛꯑꯦ ꯃꯔꯤꯅꯤ ꯃꯉꯥꯅꯤ ꯁꯨꯔꯦ ꯂꯥꯏꯚ ꯊꯥꯗꯕ ꯉꯁꯤꯗꯤ ꯊꯥꯔꯒꯦꯅ ꯊꯥꯔꯛꯏ ꯃꯤ ꯃꯌꯥꯝ ꯊꯥꯅꯩ ꯍꯥꯏꯅ ꯑయ్ꯌꯥ ꯀꯥꯔꯟꯒꯦꯁꯦ खतम नहीं था मानो वॉल्यूम थोड़ा कम करो वॉल्यूम थोड़ा कम करो वॉल्यूम थोड़ा कम करो मम्मा मैं खेल चिका ले थोबी बहुत मैं खेल पिनो लास्ट गेम मैं खेल तो ना पाए ब्रो मानो ऐसे मैं खेल लो मोबाइल ऐसे जो लता में नहीं था मोबाइल ऐसे नहीं था वो मामा राजा का मोबाइल ऐसे था लगा हाँ ay wan ki hini sentra ayum sida wala ng to 제제미라 노이네네 이사이 ꯃꯌꯥꯝ 하바가 그나 tꯧꯕꯗꯣ copyright ꯆꯥꯗꯦ ꯑꯩꯒꯤꯅ ꯆꯥꯏ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯈꯔ ꯇꯥꯛꯄꯤꯌꯨꯅꯦ ꯑꯗꯨꯝꯕꯗꯣ 그럼 아चापा पैकेट क्या थुगाइनोने पैकेट क्या थुगाइनोने ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯍꯣꯏ ꯆꯝꯃ ꯊꯨꯒꯥꯏꯔꯦ ꯇꯤꯐꯤꯟꯒꯤꯅꯦ ꯂꯧꯔꯒ ꯑꯩꯅ ꯑꯆꯥꯄꯣꯠꯁꯦ ꯎꯔꯗꯤ ꯑꯃꯨꯛ ꯍꯣꯟꯗꯣꯛ ꯍꯣꯟꯗꯣꯛ ꯆꯥꯊꯣꯛꯇꯅ ꯂꯣꯏꯕ ꯃꯤꯅ ꯆꯥ ꯊꯛꯅꯤꯡꯉꯥꯏ ꯊꯧ ꯑꯩ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯊꯧ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯃꯩꯁꯦ ꯃꯩ ꯏꯔꯣꯟ ꯆꯥꯁꯦ ꯍꯥꯏꯔꯣ ꯐꯖꯅ ꯃꯣꯔꯣꯛ ꯁꯥꯍꯜꯂꯛꯑꯣ ꯖꯦꯅ ꯃꯍꯤꯡꯕ ꯍꯥꯞꯁꯤꯔꯥ पैकेट पुरो कब मांगनी पैकेट वीडियो था दो में लाइक से पादर में मैं यार नुंगाइते हैं मिलाबो करे हिंजान थोंग दोरेगे ओ आलू का खाने
ꯆꯤꯆꯦꯗꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯔꯤ ꯆꯦ ꯄꯦꯃꯤꯂꯥꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯣ ꯑꯩꯅ ꯆꯤꯆꯦ ꯑꯩꯅ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯈꯟꯗ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯎꯏꯕ ꯈꯪꯕ꯭ꯔꯥ ꯄꯦꯃꯤꯂꯥ ꯕ꯭ꯂꯣꯛꯁ ꯕꯣꯕꯤꯒꯤ ꯌꯨꯝꯁꯦ ꯂꯃꯒ꯭ꯔꯥꯝꯗꯔꯣ ꯃꯥꯅꯤ ꯆꯦ ꯂꯃꯒ꯭ꯔꯥꯝꯗꯅꯦ ꯍꯥꯏꯗꯤ ꯂꯃꯒ꯭ꯔꯥꯝꯗ ꯅꯨꯄꯥ ꯃꯌꯨꯝ ꯏꯄꯥꯝꯅ ꯔꯥꯅꯤꯄꯨꯔꯗ ꯅꯨꯄꯥ ꯑꯅꯤꯅꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯑꯣ ꯑꯁ ꯃꯅꯥꯏꯕꯛ ꯐꯩꯌꯦ ꯈꯥꯏ ꯈꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯩꯈꯣꯏ ꯌꯦꯠꯄꯅꯕꯨ ꯄꯤꯇ꯭ꯔꯨꯁꯤꯅꯅꯦ ꯚꯤꯗꯤꯑꯣ ꯅꯝꯕꯒ ꯁꯪꯗꯦ ꯑꯩꯅꯦ ꯉꯝꯗꯦ ꯑꯩꯅꯦ ꯑꯣ ꯌꯥꯝꯅ ꯈꯥꯏꯅ ꯄꯣꯏ ꯑꯁ ꯃꯃꯥꯏ ꯃꯊꯕꯥꯛ ꯅꯥꯕꯤꯁꯦ ꯀꯝ ꯇꯧꯈꯠꯂꯦꯕꯣ ꯂꯥꯛ ꯑꯃꯨꯛ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯨꯕꯗꯣ ꯇꯧꯋꯤꯔꯥ ꯈꯪꯗꯦ ꯑꯃꯨꯛ ꯐꯨꯗꯣꯔꯛꯏꯕꯣ ꯁꯤꯁꯦ ꯑꯩꯅ ꯍꯪꯕ ꯀꯣꯏꯁꯟꯗ ꯄꯤꯔꯛꯄ ꯑꯟꯁꯔꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯀꯔꯝꯕ ꯀꯣꯏꯁꯟ ꯑꯣꯏꯅ ꯆꯤꯆꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯑꯝꯇ ꯃꯤꯉꯣꯟ ꯊꯥꯒꯦ ꯑꯝꯇ ꯄꯤꯔꯛꯑꯣ ꯋꯥꯜꯗ ꯄꯤꯔꯛꯎꯅꯦ ꯉꯣ ꯄꯤꯔꯛꯀꯦ ꯀꯥꯏ ꯍꯩꯒ꯭ꯔꯝꯅꯤ ꯄꯤꯔꯛꯎꯅꯦ ꯉꯁꯤ ꯄꯤꯔꯛꯎ ꯑꯪꯀꯝ ꯄꯤꯔꯛꯀꯦꯅꯦ ꯏꯊꯣꯏ ꯃꯃꯥ ꯑꯩ ꯃꯩꯈꯦꯠꯇꯣ ꯄꯥꯏꯁꯜꯂꯨ ꯃꯥꯡꯒꯤꯅꯤ ꯄꯤꯔꯛꯎꯅꯦ ꯊꯕꯛ ꯅꯥꯏ ꯍꯥꯏꯗꯣ ꯀꯅꯥꯅꯣ ꯑꯣ ꯑꯩꯒꯤ ꯊꯕꯛ ꯅꯥꯏ ꯃꯤꯅꯦ ꯅꯍꯥꯟꯃꯨꯛ ꯒꯥꯔꯤ ꯏꯊꯧ ꯇꯝꯕꯅꯦꯅ ꯇꯧꯕ ꯅꯝꯁꯤꯜꯂꯨꯔꯦ ꯂꯧꯕꯨꯛꯇ ꯊꯕꯥꯛꯁꯦ ꯎꯞꯇ ꯆꯩꯁꯟꯈ꯭ꯔꯦꯕ ꯑꯗꯨ ꯊꯕꯛ ꯄꯤꯅꯤꯡꯗꯕꯁꯦ ꯁꯤꯔꯅꯤ ꯃꯥ ꯂꯥꯏꯔꯤꯛꯀꯤꯗꯁꯨ ꯌꯦꯡꯕꯅꯤ ꯑꯣ ꯑꯩ ꯑꯦꯜꯕꯤꯁꯦ ꯀꯅꯥꯝ ꯆꯪꯕꯤꯔꯛꯇꯦꯅꯦ ꯆꯦ ꯅꯪ ꯂꯃꯥꯒꯥꯝꯗ ꯀꯣꯏꯔꯧꯗꯅ ꯐꯪꯅꯁꯤ ꯃꯤꯡ ꯐꯖꯅ ꯀꯧꯅꯁꯤ ꯑꯣ ꯆꯍꯤ ꯀꯌꯥꯅꯣꯅꯦ ꯄ꯭ꯔꯦꯃꯤꯂꯥ ꯀꯩꯅꯣ ꯆꯦ ꯄ꯭ꯔꯦꯃꯤꯂꯥꯁꯦ ꯑꯩꯗꯤ 1997ꯅꯤ ꯑꯩꯒ ꯅꯪꯒ ꯀꯅꯥ ꯍꯪꯕꯅꯣ ꯈꯪꯗꯦ ꯃꯤꯡ ꯑꯣꯏꯅ ꯃꯤꯡ ꯐꯥꯅ ꯀꯧꯅꯁꯦ ꯍꯥꯏꯔꯣ ꯄ꯭ꯔꯦꯃꯤꯂꯥ ꯕ꯭ꯂꯣꯁꯝ ꯂꯥꯛꯀꯦ ꯑꯗꯨ ꯗꯗꯥ ꯀꯁꯥꯔ ꯃꯩꯇꯩꯗꯨꯁꯨ ꯌꯥꯝ ꯁꯤꯅꯤꯌꯔꯗꯤ ꯃꯥꯟꯗꯦꯕꯀꯣ ꯃꯤꯡ ꯑꯣꯏꯅ ꯀꯧꯅꯔꯁꯤ ꯂꯥꯏꯛꯀꯗꯤ ꯃꯔꯤ ꯅꯝꯁꯤꯟꯕꯤꯔꯝꯃꯤꯕꯣ ꯑꯗꯨ ꯀꯩꯅꯣꯗꯤ ꯇꯧꯔꯛꯇꯦ ꯀꯃꯦꯟꯗꯤ ꯇꯧꯕꯤꯔꯛꯇꯦꯕꯣ ꯑꯉꯛꯄꯅꯤꯕꯣ ꯄ꯭ꯔꯦꯃꯤꯂꯥ ꯅꯪ ꯏꯄꯥꯝꯗꯣ ꯀꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯅꯨꯄꯥ 33 ꯑꯩꯒꯤ ꯑꯣꯏꯗ ꯋꯥꯅꯤ ꯋꯥꯊꯤ ꯇꯥꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯅꯨꯄꯥ 33 ꯑꯣꯏꯔꯦ ꯅꯪꯅ 39 ꯍꯥꯏꯁꯤꯗꯤ ꯋꯥꯊꯤ ꯇꯥꯔꯦ ꯄ꯭ꯔꯦꯃꯤꯂꯥ ꯀꯃꯒ ꯑꯣ ꯀꯃꯒꯥꯅꯤꯗꯤ ꯑꯩꯈꯣꯏ ꯁꯣꯟ ꯆꯤꯡꯉꯦꯅ ꯔꯥꯅꯤꯄꯨꯔ ꯀꯃꯒꯥꯁꯤꯗꯤ ꯌꯥꯝ ꯂꯥꯞꯅꯗꯦꯗꯅ ꯁꯔꯃ ꯁꯤꯁꯇꯔꯁꯨ ꯑꯩ ꯂꯥꯛꯑꯦꯀꯣ ꯑꯁ ꯑꯩꯈꯣꯏ ꯕꯣꯁ ꯂꯥꯛꯑꯦ ꯕꯣꯁ ꯂꯥꯛꯑꯃꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯅꯤ ꯊꯦꯡꯀ꯭ꯌꯨ ꯕꯣꯁ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯍꯥꯏꯍꯧꯗꯔꯦ ꯑꯩꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄꯩꯗꯃꯛ ꯑꯁꯦꯡꯕꯒꯤꯅꯤ ꯋꯥꯊꯤ ꯉꯥꯡꯉꯤꯗꯣ ꯑꯁꯦꯡꯕꯒꯤꯅꯤ ꯀꯥꯏꯈꯔꯦ ꯆꯍꯤꯗꯤ ꯌꯥꯝ ꯆꯠꯄꯗꯤ ꯃꯥꯟꯗꯦꯗ ꯅꯕꯥꯅꯤ ꯁꯤꯁꯇꯔ ꯕ꯭ꯂꯨ ꯃꯆꯨꯗ ꯁꯪꯕꯤꯔꯣ ꯁꯪꯖꯔꯒꯦ ꯁꯣꯏꯗꯅ ꯁꯔꯃ ꯁꯤꯁꯇꯔ ꯕꯣꯁ ꯄ꯭ꯔꯦꯃꯤꯂꯥ ꯕ꯭ꯂꯣꯛ ꯁꯔꯃ ꯑꯅꯦ ꯄ꯭ꯔꯦꯃꯤꯂꯥ ꯑꯩꯈꯣꯏꯒꯤꯅꯦ ꯑꯗꯨꯗꯤ ꯆꯤꯆꯦ ꯑꯩꯅ ꯀꯧꯒꯦ ꯌꯥꯝꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯤꯡꯒꯧ ꯀꯧꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯝꯃꯤꯅ
ꯑꯗꯣ ꯆꯦ ꯃꯤꯂꯥ ꯑꯩꯈꯣꯏꯒꯤ WhatsApp ꯒ꯭ꯔꯨꯞꯇ ꯅꯪ ꯍꯥꯞꯄꯛꯀꯦ ꯅꯪ ꯅꯝꯕꯔꯗꯣ ꯐꯦꯁꯕꯨꯛꯇ ꯄꯤꯔꯛꯎꯗꯅ ꯑꯩꯒꯤ ꯕꯣꯕꯤ ꯍꯔꯥꯎꯆꯥꯎ ꯍꯥꯏꯅꯕꯤ ꯂꯩꯕꯅꯦꯕ ꯑꯗꯣ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯑꯁ ꯑꯩꯒꯤ ꯅꯕꯥꯅꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡ ꯂꯩ ꯏꯁꯩꯗꯣ ꯐꯖꯕ ꯑꯗꯨꯒ ꯗꯥꯟꯁꯇꯣ ꯆꯦ ꯄ꯭ꯔꯦꯃꯤꯂꯥ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯈ꯭ꯔꯦ ꯋꯥ ꯑꯥꯏ ꯂꯚ ꯌꯨ ꯃꯩ ꯂꯞ ꯁꯤꯝꯕꯣꯜꯒ ꯃꯥꯔꯤꯈ꯭ꯔꯦ ꯋꯥ ꯆꯕ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯏꯕꯗ ꯀꯨꯏꯗ꯭ꯔꯤꯗ ꯃꯤꯅꯤꯠ 3ꯇ ꯍꯦꯜꯂꯛꯏ मी कनाम चंगते कोई भी नहीं आया कोई भी नहीं है ओ अया शर्मा सिस्टर नंग कना तवारगा इना अइगोंदा एडमिन पिरो ग्रुप तो गदोइदि अई मी खरा हापकेबा पेमिला ब्लॉग शर्मा सागरे मी मरी चंगमगा कमेंगा तौबिरक्तबay wan ना ब्लॉग शर्मा 6 आना कौग्रे शर्मा जब कई तौनी उपाय नाय चाक थोंगाबो शर्मा मास्टर ओ काउरे किदे काउन हाउ ओले पुसु बो मनांता मास्टर वो वखल नुंगाय मालेको ꯑꯩꯕꯨ ꯁꯣꯞ ꯁꯨꯃꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩꯔꯕ ꯃꯤꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯁꯦ ꯂꯣꯏꯔꯛꯑꯃꯤ ꯃꯇꯝ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯩꯇꯦ ꯑꯗ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯆꯥꯎꯕ ꯉꯝꯂꯣꯏ 30 ꯃꯤꯅꯤꯠꯁꯇꯅꯦ ꯀꯩꯒꯤꯅꯣꯅꯦ ꯆꯦ ꯄꯦꯃꯤꯂꯥ ꯑꯁ ꯃꯤ ꯌꯦꯡꯒꯦ ꯆꯪꯉꯒ ꯂꯥꯏꯛꯇꯤ ꯅꯝꯕꯤꯔꯝꯃꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯀꯃꯦꯟꯇꯤ ꯇꯧꯔꯛꯇꯦ ꯃꯤ ꯂꯥꯏꯛ 5ꯒꯗꯤ ꯁꯨꯈ꯭ꯔꯦꯅꯦ ꯁꯔꯃꯥꯁꯤ ꯆꯕꯂꯣꯛ ꯀꯥꯏꯗꯩ ꯆꯥꯛꯅꯣ ꯕꯥꯔꯣꯒꯤ ꯆꯥꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯑꯣ ꯑꯁ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯈꯤꯖꯤ ꯆꯥꯁꯜꯂꯨꯔ ꯒꯦꯁ ꯀꯥ ꯂꯩ ꯒꯦꯁ ꯃꯄꯤꯅꯦꯕꯣ ꯑꯩ ꯅꯨꯡꯗꯥꯡꯗꯤ ꯀꯩꯌꯥꯡ ꯊꯣꯡꯗꯣꯔꯤ ꯑꯩꯗꯤ ꯕꯥꯃꯣꯟꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡ ꯌꯥꯝ ꯍꯥꯎꯋꯤ ꯁꯔꯃꯥ ꯁꯤꯁꯇꯔ ꯅꯪꯅ ꯅꯣꯡꯃ ꯇꯦꯁ ꯇꯧ ꯇꯥꯔꯦ ꯁꯔꯃ ꯑꯃꯨꯕꯒꯤ ꯃꯤꯆꯔꯥꯁꯤ ꯂꯩ ꯑꯣꯏ ꯃꯥ ꯂꯧꯖꯈ꯭ꯔꯣꯅꯦ ꯑꯩꯌꯥ ꯊꯥꯒꯠꯄꯤꯔꯛꯏꯁꯦ ꯌꯦꯡꯉꯨ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯄꯦꯃꯤꯂꯥꯅ ꯊꯥꯒꯠꯂꯛꯑꯅꯤ ꯏꯀꯥꯏꯕꯒ ꯄꯤꯔꯛꯑꯅ ꯁꯔꯃ ꯃꯤ 4 ꯁꯨꯔꯦ ꯃꯤ 4 ꯁꯨꯔꯦ ꯀꯃꯦꯟ ꯇꯧꯗꯦ ꯕꯦꯝꯃ 5 ꯁꯨꯔꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯇꯦ ꯁꯔꯃꯥꯁꯤ ꯆꯠꯂꯣ ꯍꯣꯏꯅꯦ ꯅꯨꯡꯁꯤ ꯂꯥꯏꯛ ꯅꯝꯕ ꯂꯥꯛꯂꯝ ꯂꯥꯏꯛꯇ ꯅꯝꯕꯤꯔꯝꯃꯤꯁꯨ ꯐꯩꯒꯗ꯭ꯔꯥ ꯃꯥ ꯔꯥꯏꯁ ꯀꯨꯀꯔꯗ ꯊꯣꯡꯅꯤꯡꯕ꯭ꯔꯥ ꯆꯥꯛ ꯃꯉꯣꯟꯗ ꯊꯥꯜꯂꯨꯅꯨ ꯁꯨꯃꯥꯡꯗ ꯊꯥꯜꯂꯨ ꯍꯣꯏꯅꯦ ꯅꯨꯡꯁꯤ ꯂꯥꯏꯛ ꯅꯝꯕ ꯑꯃꯔ ꯃꯦꯁꯥꯝ ꯏꯆꯦ ꯕꯦꯝꯆꯥ LBꯗ ꯃꯦꯁꯦꯁ ꯄꯥꯕꯗꯤ ꯀꯣꯛ ꯉꯥꯎꯍꯧꯔꯕꯅꯤ ꯑꯣ ꯑꯗꯣ ꯆꯥꯛ ꯃꯦꯝꯆꯥꯁꯨ ꯂꯥꯏꯚ ꯊꯥꯔꯤꯕ ꯑꯩꯗꯤ ꯃꯥ ꯂꯥꯏꯚ ꯊꯥꯏꯅ ꯈꯪꯗꯦꯅꯦ ꯑꯃꯔ ꯊꯦꯡꯀ꯭ꯌꯨ ꯑꯃꯔ ꯑꯩꯒꯤ ꯂꯥꯏꯚꯇ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄꯩꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯃꯔ ꯑꯩꯒꯤ ꯂꯥꯏꯚꯁꯤꯒꯁꯨ ꯃꯤ ꯈꯔ ꯄꯨꯁꯟꯕꯤꯔꯛꯎꯅ ꯁꯔꯃꯥ ꯁꯤꯁꯇꯔꯅ ꯈꯣꯏꯔꯝꯈ꯭ꯔꯦ ꯑꯃꯔꯅ ꯍꯥꯏ ꯑꯃꯔ ꯍꯥꯏꯈ꯭ꯔꯦ ꯃꯁ ꯃꯥ ꯃꯀꯣꯛ ꯉꯥꯎ ꯁꯤꯍꯧꯗ꯭ꯔꯕꯅꯤ ꯑꯣ ꯃꯥꯒꯤꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯃꯦꯁꯦꯖ ꯂꯥꯛꯄꯗ ꯃꯦꯁꯦꯖ ꯃꯌꯥꯝ ꯂꯥꯛꯄꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯝꯃꯅꯤ ꯑꯗꯨꯅꯅꯦ ꯑꯗꯣ ꯏꯆꯦ ꯕꯦꯝꯆꯥ ꯀꯃꯦꯟ ꯄꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯃꯤ ꯌꯥꯝꯃꯟꯅꯤꯅ ꯀꯃꯦꯟ ꯄꯥꯕ ꯉꯝꯗ꯭ꯔꯤꯔ ꯃꯥꯏꯗꯣ ꯅꯠꯇ꯭ꯔ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯕꯦꯝꯆꯥꯗꯣ ꯗꯣꯜꯆꯥ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤꯅꯦ ꯃꯥꯛꯁꯦ ꯑꯩꯈꯣꯏ ꯔꯥꯅꯤꯄꯨꯔ ꯅꯤꯉꯣꯜꯅꯦꯕ ꯃꯪꯒꯣꯜꯄꯨꯔꯗ ꯃꯌꯨꯝ ꯄꯥꯟꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯕꯦꯝꯆꯥꯁꯤꯒꯤ ꯍꯦꯛ ꯃꯕꯨꯡ ꯑꯍꯟꯁꯤꯅ ꯑꯩꯈꯣꯏ ꯅꯦꯇꯣꯟ ꯂꯧꯋꯤꯕ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅꯦ ꯍꯥꯏꯇꯥꯔꯦ ꯑꯃꯔ ꯃꯦꯁꯥꯝ ꯍꯥꯏ ꯁꯔꯃ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯁꯔꯃꯥꯗ ꯄꯦꯃꯤꯂꯥ ꯕ꯭ꯂꯣꯒꯁ ꯑꯃꯔ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯑꯃꯔꯁꯦ ꯈꯪꯗꯦꯅꯦ ꯑꯩ ꯉꯁꯤꯇ ꯈꯪꯅꯔꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦ ꯁꯨꯃꯥꯏꯅ ꯆꯪꯕꯤꯔꯛꯄꯁꯦ ꯑꯟꯅꯣꯟ ꯃꯤꯅꯦ
ꯑꯃꯔ ꯃꯆꯥ ꯃꯤꯗꯤ ꯌꯥꯝꯗꯦ ꯑꯣ ꯁꯔꯃꯥꯁꯤ ꯆꯠꯂꯣ ꯀꯅꯦꯛ ꯇꯧꯔꯣ ꯑꯃꯔ ꯑꯩ ꯂꯥꯏꯐꯇ ꯄꯤꯔꯛꯀꯦ ꯑꯃꯔ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯤ ꯂꯥꯛꯄ ꯌꯦꯡꯉꯨꯗꯣ ꯈꯥꯃꯦꯟꯗꯣ ꯏꯔꯣꯜꯂ ꯃꯄꯥꯟꯗ ꯑꯩ ꯉꯁꯤ ꯒꯦꯁ ꯀꯥꯒꯗꯣ ꯍꯌꯦꯡ ꯃꯣꯏ ꯆꯥꯁꯤ ꯄꯥꯟꯗꯣ ꯂꯥꯁꯇ ꯃꯔꯤ ꯃꯇꯥꯡ ꯉꯥꯛꯇ ꯑꯗꯨꯅꯤ ꯃꯦꯝ ꯃꯔꯤ ꯃꯇꯥꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯂꯥꯁꯇ ꯋꯥꯏꯇꯤꯒꯗꯤ ꯕꯤꯠ ꯌꯥꯎꯁꯜꯂꯛꯇ꯭ꯔꯕꯅꯤ ꯑꯩꯗꯤ ꯂꯣꯏ ꯃꯔꯤ ꯄꯥꯏꯁꯜꯂꯛꯄꯩ ꯋꯥꯅꯤ ꯀꯅꯦꯛ ꯇꯧꯕꯤꯔꯛꯀꯦ ꯀꯅꯦꯛꯅꯦ ꯑꯩꯉꯣꯟꯗꯁꯨ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯅꯦꯛ ꯇꯧꯕꯤꯔꯣꯀꯣ ꯑꯃꯔꯅ ꯃꯌꯥꯝꯅꯁꯨ ꯇꯧꯕꯤꯌꯨꯀꯣ ꯁꯃꯥꯖ ꯆꯠꯂꯣ ꯕ꯭ꯂꯨ ꯄꯤꯒꯣ ꯑꯃꯔꯗ ꯄꯤꯈ꯭ꯔꯕꯅꯤ ꯑꯃꯔꯗ ꯕ꯭ꯂꯨ ꯂꯥꯛꯇ꯭ꯔꯤꯕꯅꯦ ꯑꯃꯔ ꯃꯁꯂꯥꯝ ꯂꯥꯛꯇꯦꯅꯦ ꯂꯥꯛꯑꯁꯤꯗꯤ ꯍꯧꯖꯤꯛ ꯕ꯭ꯂꯨ ꯑꯩꯉꯣꯟꯗꯗꯤ ꯕ꯭ꯂꯨ ꯁꯤꯝꯕꯣꯜ ꯎꯠꯂꯦ ꯁꯔꯃꯥ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯧꯔꯤꯒꯦ ꯍꯪꯈ꯭ꯔꯦ ꯁꯔꯃꯥꯗ ꯁꯔꯃꯥꯁꯤꯁꯦ ꯕꯦꯜ ꯑꯣꯟ ꯊꯝꯃꯣ ꯑꯃꯔ ꯁꯃꯥꯏꯖꯕ꯭ꯔꯣ ꯏꯆꯦ ꯈꯪꯗ꯭ꯔꯤꯅꯦ ꯅꯣꯏꯒꯤꯗꯤ ꯅꯪꯒꯤꯁꯨ ꯃꯣꯅꯣ ꯑꯣꯏꯗꯣꯏꯔꯦ ꯀꯨꯏꯔꯔꯣꯏ ꯀꯅꯥꯗꯅ ꯃꯣꯅꯣ ꯑꯣꯏꯗꯣꯔꯦ ꯀꯨꯏꯔꯔꯣꯏ ꯍꯥꯏꯔꯤꯁꯦ ꯄꯦꯃꯤꯂꯥ ꯑꯃꯔ ꯃꯩꯁꯅꯥꯝ ꯖꯔ ꯑꯃꯔ ꯕ꯭ꯔꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯩꯅꯣꯗ ꯑꯦꯐ.ꯕꯤꯗꯒ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯌꯨꯕ ꯂꯤꯡꯁꯦ ꯃꯤ ꯆꯪꯉꯛꯅꯕ ꯀꯅꯦꯛ ꯂꯩꯇꯕ ꯃꯤꯗꯣ ꯅꯪꯒ ꯐ꯭ꯔꯦꯟ ꯂꯩꯕ ꯃꯤꯁꯤꯅ ꯀꯅꯦꯛ ꯇꯧꯕꯤꯖꯔꯛꯀꯅꯤ ꯄꯨꯔꯤ ꯆꯥꯔꯦ ꯊꯣꯡꯂꯔꯣꯏ ꯕꯣꯕꯤ ꯅꯪꯒꯤ ꯑꯩꯒꯤ ꯀꯗꯥꯏꯗꯒꯤ ꯋꯥꯁ ꯇꯥꯏꯝꯕ ꯀꯩꯅꯣ 1665ꯇꯅꯤ ꯂꯩꯔꯤꯕ 4000 ꯌꯧꯔꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯣꯅꯤꯇꯥꯏꯁ ꯇꯧꯗꯣꯏꯗꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯑꯩꯒꯤꯗꯤ ꯃꯪꯒ ꯃꯪꯗꯦ ꯃꯣꯅꯤꯒꯤ ꯑꯁꯦꯡꯕꯩꯕꯣ ꯃꯣꯅꯤꯒꯤ ꯃꯪꯒ ꯃꯪꯗ꯭ꯔꯦ ꯑꯁꯦꯡꯕꯩꯅꯤ ꯍꯥꯟꯅꯅꯦ ꯑꯩ ꯊꯥ ꯑꯅꯤꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯨꯗ꯭ꯔꯦꯕ ꯑꯗꯨꯒ ꯊꯥꯡꯒꯠꯂꯝꯃꯗꯤꯅꯦ ꯍꯥꯏꯐꯦꯠꯇꯤ ꯖꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯈꯪꯕ ꯑꯩ ꯃꯃꯥ ꯏꯁꯩ ꯊꯥꯔꯛꯀꯅꯨ ꯏꯁꯩꯗ ꯂꯩꯊꯧ ꯐꯥꯏꯅꯤꯡꯕ꯭ꯔꯥ ꯏꯊꯣꯏꯕꯤꯅ ꯍꯥ ꯑꯩꯗꯤ ꯃꯪꯒ ꯃꯪꯗ ꯃꯁꯥ ꯇꯧꯒꯦ ꯊꯦꯡꯀ꯭ꯌꯨ ꯁꯃꯥꯏꯖꯕꯣꯕꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ 1665ꯇ ꯁꯨꯔꯦ ꯑꯗꯨꯅꯤꯅꯦ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯂꯦꯞꯀꯅꯨ ꯑꯗꯨꯗꯤꯕꯣ ꯀꯣꯟꯇꯦꯟꯒ ꯂꯩꯇꯦꯕꯣ ꯀꯥꯔꯛꯄꯗ ꯃꯣꯅꯤꯀꯥ ꯆꯥꯏ ꯑꯣꯏꯃ ꯑꯩ ꯍꯟꯗꯛꯅꯦ ꯅꯦꯠ ꯎꯔꯨ ꯂꯩꯔꯨꯔꯦꯅꯦ ꯏꯆꯦ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯍꯣꯏ ꯐꯔꯦ ꯑꯃꯔ ꯅꯪ ꯉꯥꯛꯇꯪ ꯌꯥꯎꯕꯤꯔꯝꯃꯤꯁꯤꯁꯨ ꯌꯥꯝ ꯍꯔꯥꯎꯔꯦ ꯁꯔꯃꯥ ꯁꯤꯁꯇꯔ ꯑꯩ ꯂꯣꯏꯔꯦ ꯖꯤꯔꯣꯅ ꯄꯩꯈ꯭ꯔꯦ ꯅꯦꯠꯁꯦ ꯎꯔꯨ ꯂꯩꯈ꯭ꯔꯦꯅꯦ ꯑꯩ ꯑꯗꯨꯒꯤ ꯅꯦꯠ ꯆꯦꯛ ꯇꯧꯔꯝꯃꯤꯕ ꯃꯔꯤꯁꯦ ꯂꯨꯝꯃꯁꯤꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎꯅꯦ ꯀꯅꯥꯅꯣꯅꯦ ꯐꯣꯟ ꯂꯥꯛꯑꯦ ꯁꯔꯛꯁꯤꯗ
Wari nai, wari sanasi, wari khara hangau. Changhalawne. Hoi group ta jauri singse sarma aiga nanga toy mane live thanabada khobani da wore mane phajan changai atai mi changakte bo. Roi sorbam chebo hipiro. Hipi mini hipa live thare mi tannana. Thank you basi live ba jangbirakpagi. Basi nang bibi raw leiribo. Lamla bobi masak phajabatuga lummaga ye. Opa mamai dang phone tawba changdro boda phone duga. Chẳng để rồi. Oh 8011 ta ko. Kari Vodafone không được này. Sari pro lai khala ju mo kon thok tai ro. Nang male sang lai khala ju mo kon thok tai. Lai tha ri ro ngoni nang ina mathaki batam do me lu ne. Mai thì có tàu rồi mai rồi. Mai do in to lai se. Phone nó đi thế nào? Mai phone do in to lai do. Hello. Ai phone na di la ke lai ai phone na di lai chi ko mina jo number akara tawi. Ne support to buya ba. Chứ mình nói Urbasi sama thì cho Urbasi cái này lại thì cái này lại sẽ là một Urbasi su giảm phá băng này số. Ai vừa giảm là bên giao để mà nó ăn cái tàu thì giao để năng kia mà kami nga alu ka thong ani. Opa kaya kasi number do. 8011 11 884 900. Mako ngao le ba. Cái này. Ba. Cái mà cùng. Mi to hitra bini mako ngao le da. Ai cái tàu nó mai nhỉ? Na te nang ni hitra bai. Urbasi se bam ni se chapi ba he ek chapa kola no jeswa. Chanu ko hai che hello thank you Chanu ai live to join to birak pai da ma. Chanu ju jam na mi ke support to bi ba ni. Support to da bai china me Chanu jo san biramo Chanu na chu mai ang to bi kanai to san biramo. Sama se sablo Urbasi hai. Lo. Ai 0 ai mi ai dwana de. 11 884 900. Tara cái đùa sang ngoài rồi. Sarma sister vlog Urbasi hi Urbasi soibam na Sarma sister hello. Sarma sister vlog Chanu hello hi kre. Na ma sen connect to no connect lai na dra di. Bây giờ nó tra cái gì nữa? Ni chalai. Thôi Kada nó chawai nằm mà ba. cần mà năng như Soibam Sarma sister kai dang sa do ge Urbasi soibam na net lai kre. Soibam che mo ai jol jaw re o. Em jaw jabor Urbasi em. Nó kia chỉ tai cái tuần năm mà số. Yula blo changi rumu bang do nungai Chanu gi magi dialogue ki dila gi mayama to bodo nungai bani bo. Yula bot chu nungai Chanu ko Urbasi hi gre Chanu na Santa Biongom hi is itawila